ꯐ꯭ꯔꯦꯟꯁ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯍꯜꯂꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯌꯨꯖꯔꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯥꯟꯅꯒꯅꯦꯕ ꯑꯗꯨꯝꯅꯕ ꯑꯩ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯈꯔ ꯃꯌꯥꯝꯅ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯒꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯀꯔꯤ ꯃꯇꯥꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯀ꯭ꯔꯦꯠ ꯀꯣꯗ ꯑꯣꯏꯒꯅꯦꯕ ꯀꯣꯗ ꯈꯔ ꯅꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯍꯥꯟꯕꯒꯤ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯑꯃꯁꯨꯡ ꯁꯤꯀ꯭ꯔꯦꯠ ꯀꯣꯗꯁꯤ ꯃꯌꯥꯝ ꯑꯔꯣꯠꯄ ꯀꯣꯗꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯝꯇ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛꯇ ꯀꯩꯅꯣꯝꯇ ꯌꯦꯡꯍꯧꯒꯦ ꯑꯗꯨ ꯑꯗ ꯂꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯅꯤꯡꯗꯕꯁꯨ ꯌꯥꯎꯏꯀꯣ ꯌꯥꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯑꯗꯨ ꯄꯤꯔꯦꯕ ꯑꯩꯈꯣꯏꯅꯀꯣ ꯐꯣꯟꯁꯦ ꯀꯩꯒꯨꯝꯕ ꯄꯤꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯃꯥꯅ ꯅꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯍꯜꯂꯒ ꯑꯃꯨꯛ ꯄꯤꯔꯛꯄ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯌꯦꯡꯂꯝꯃꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯑꯕ ꯈꯨꯗꯛꯇꯨꯗ ꯃꯥꯅ ꯄꯤꯔꯛꯄꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯤ ꯑꯩꯈꯣꯏ ꯗꯥꯏꯜ ꯄꯦꯗꯁꯦ ꯆꯪꯉꯒ ꯀꯣꯗ ꯑꯃ ꯅꯝꯕ ꯃꯊꯧ ꯇꯥꯒꯅꯦꯕ ꯑꯗꯨ ꯌꯦꯡꯕ ꯌꯥꯏ ꯀꯔꯝ ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯆꯪꯉꯝꯃꯤ ꯋꯥꯠꯁꯑꯞ ꯐꯦꯁꯕꯨꯛꯅꯆꯤꯡꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯃꯉꯣꯟꯗ ꯄꯤꯗ꯭ꯔꯤ ꯃꯃꯥꯡꯗ ꯆꯦꯛꯁꯤꯟꯕ ꯌꯥꯏꯗꯅ ꯃꯦꯝ ꯑꯗꯨ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯍꯦꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯣꯗ ꯅꯝꯃꯒ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯍꯦꯛ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯜꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕꯁꯤ ꯐꯣꯔꯋꯥꯔꯗꯤꯡ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯌꯥꯏꯕ ꯑꯗꯨꯒꯤ ꯀꯣꯗꯇꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯉꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗꯀꯣ ꯐꯣꯟ ꯄꯦ ꯒꯨꯒꯜ ꯄꯦ ꯁꯤ ꯑꯇꯩ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯗ ꯅꯦꯠ ꯌꯥꯎꯗ꯭ꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯔꯤꯆꯥꯔꯖ ꯂꯣꯏꯈ꯭ꯔꯦꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯗꯨꯀꯥꯟ ꯑꯃꯗ ꯑꯗꯨ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯒꯤꯗꯨꯁꯨ ꯀꯩꯒꯨꯝꯕ ꯔꯤꯆꯥꯔꯖ ꯌꯥꯎꯔꯝꯗꯕ ꯇꯥꯔꯦ ꯑꯩꯒꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯄꯨꯟꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯈꯣꯏ ꯀꯩꯗꯧꯅꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯦꯕ ꯅꯦꯠ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯝꯃꯨꯅꯣꯕ ꯃꯌꯥꯝ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯣꯐꯂꯥꯏꯟꯗꯒꯤꯅꯤ ꯑꯩꯈꯣꯏ ꯌꯥꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈꯪꯍꯟꯖꯒꯦꯕ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩ ꯀꯥꯟꯅꯕ ꯀꯣꯗ ꯈꯔꯁꯨ ꯑꯃꯨꯛꯀ ꯍꯥꯏꯖꯈꯤꯒꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯌꯥꯔꯇꯦꯜ ꯌꯨꯖꯔ ꯖꯤꯑꯣ ꯁꯤꯝꯒꯤꯁꯨ ꯃꯦꯟ ꯑꯣꯏꯅ ꯏꯌꯥꯔꯇꯦꯜ ꯌꯨꯖꯔꯒꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯒꯔꯜ ꯐ꯭ꯔꯦꯟ ꯕꯣꯏ ꯐ꯭ꯔꯦꯟꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯥꯅꯕ ꯄꯦꯜꯂꯛꯄꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯀꯩꯒꯨꯝꯕ ꯁꯥꯅꯤꯡꯗꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯌꯥꯎꯋꯤꯗꯅ ꯑꯗꯨ ꯇꯧꯍꯟꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯌꯨꯇꯨꯕꯁꯤꯗ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯦꯠ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯅ ꯃꯌꯥꯝ ꯑꯗꯨ ꯅꯦꯠꯇꯤ ꯑꯣꯄꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯞ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯁꯤ ꯄꯨꯝꯅꯃꯛꯇꯅꯅꯦ ꯑꯩꯈꯣꯏ ꯑꯣꯐꯂꯥꯏꯟ ꯎꯍꯟꯕ ꯑꯩꯈꯣꯏ ꯒꯔꯜ ꯐ꯭ꯔꯦꯟꯗ ꯑꯣꯏꯒꯦꯔꯥ ꯕꯣꯏ ꯐ꯭ꯔꯦꯟꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯁꯨ ꯌꯥꯏꯑꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯇ꯭ꯔꯤꯛꯅꯤ ꯉꯁꯤꯒꯤ ꯇ꯭ꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯇꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯞꯇꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯈꯪꯉꯔꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯑꯦꯅꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯎꯍꯟꯗꯕ ꯌꯥꯏꯑꯕ ꯌꯨꯇꯨꯕꯇꯗꯤ ꯑꯩꯈꯣꯏꯅ ꯅꯦꯠꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯦꯕ ꯑꯗꯨꯒꯤ ꯇ꯭ꯔꯤꯛꯇꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯈꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯣꯗ ꯍꯥꯏꯔꯗꯨꯅ ꯑꯗꯨꯒ ꯐꯣꯟꯁꯨ ꯆꯪꯉꯛꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯣꯟꯁꯨ ꯆꯪꯍꯟꯗꯕ ꯌꯥꯏꯕ ꯑꯗꯨ ꯅꯦꯠ ꯌꯦꯡꯉꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯑꯩꯈꯣꯏ ꯀꯣꯜꯁꯨ ꯆꯪꯍꯜꯂꯛꯇꯕ ꯌꯥꯏ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯍꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯀꯣꯗꯇꯨꯁꯨ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯁꯤ ꯑꯅꯤꯁꯤ ꯄꯥꯔꯒ ꯁ꯭ꯋꯤꯆ ꯑꯣꯐꯁꯨ ꯍꯥꯏꯍꯜꯂꯣ ꯑꯗꯨꯒ ꯅꯦꯠꯁꯨ ꯊꯤꯡꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕꯗꯨ ꯌꯦꯡꯉꯣꯕ ꯋꯥꯠꯁꯑꯞ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤ ꯄꯨꯝꯅꯃꯛꯁꯤ ꯊꯤꯡꯖꯤꯜꯂꯒ ꯅꯣꯏ ꯑꯗꯨꯝ ꯃꯖꯥ ꯇꯧꯕꯤꯔꯣꯕ ꯃꯌꯥꯝ ꯑꯁꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯅꯉꯥꯏꯗꯃꯛꯇ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯞ ꯅꯣꯂꯦꯖ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯍꯧꯖꯤꯛꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯇꯨꯡꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯅꯣꯂꯦꯖꯀꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗ ꯃꯌꯥꯝꯗ ꯈꯨꯗꯛꯇ ꯐꯪꯅꯉꯥꯏꯗꯃꯛꯇ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯗꯕꯤꯗ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤꯅꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯥꯏꯜ ꯄꯦꯗꯁꯦ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯁꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯐꯣꯟꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯄꯤꯔꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯀꯩ ꯀꯩ ꯌꯨꯁ ꯇꯧꯔꯝꯃꯦ ꯍꯥꯏꯁꯤ ꯌꯦꯡꯅꯉꯥꯏꯗꯃꯛꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯤꯒꯤ ꯀꯣꯗꯁꯤ ꯅꯝꯕꯤꯔꯣꯕ ꯁ꯭ꯇꯥꯔ ꯍꯦꯆ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯀꯣꯗꯁꯤ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯎꯍꯟꯖꯒꯦ 4636 ꯑꯗꯨꯒ ꯍꯦꯆ ꯁꯤ ꯅꯝꯕ ꯀꯥꯟꯗꯅꯦ ꯅꯈꯣꯏꯒꯤ ꯐꯣꯟꯗꯨꯗꯅꯦ ꯁꯤ ꯁ꯭ꯇꯥꯔ ꯅꯝꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯐꯣꯟꯗꯨꯗ ꯊꯣꯛꯄꯗꯣ ꯑꯩꯗꯗꯤ ꯊꯣꯛꯇꯦ ꯃꯌꯥꯝ ꯑꯩ ꯎꯍꯟꯒꯦꯕ ꯑꯗꯨ ꯊꯣꯛꯇ꯭ꯔꯒꯁꯨ ꯅꯈꯣꯏꯗ ꯆꯪꯉꯒ ꯍꯥꯏꯐꯦꯠꯇ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯦꯕ ꯅꯈꯣꯏ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠꯇ ꯑꯩ ꯖꯨꯝ ꯇꯧꯔꯦ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯦꯕ ꯅꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗꯀꯣ ꯐꯣꯟ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯌꯨꯖꯦꯁ ꯁ꯭ꯇꯦꯇꯤꯛꯁ ꯍꯥꯏꯁꯦ ꯑꯅꯤ ꯁꯨꯕꯩꯁꯤ ꯑꯍꯨꯝ ꯊꯣꯛꯄꯅꯤ ꯇꯨ ꯀꯩꯒꯨꯝꯕ ꯃꯦꯟ ꯑꯍꯨꯝꯗꯨꯗ ꯃꯌꯥꯏꯒꯤꯗꯣ ꯁꯤꯒꯤ ꯎꯕꯤꯔꯤꯁꯤ ꯃꯌꯥꯝꯅ ꯌꯨꯖꯦꯁ ꯁ꯭ꯇꯦꯠ ꯑꯩꯅ ꯇꯤꯛ ꯇꯧꯔꯤꯁꯤ ꯁꯤꯒꯤꯁꯤꯗ ꯆꯪꯕꯤꯔꯣꯕ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯏꯟꯇꯔꯐꯦꯁꯁꯤ ꯁꯨꯝꯕꯅ ꯎꯕꯤ ꯐꯪꯒꯅꯤ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯉꯨ ꯌꯨꯖꯦꯁ ꯇꯥꯏꯝ ꯍꯥꯏꯁꯤ ꯌꯨꯖꯦꯁ ꯁ꯭ꯇꯦꯇꯁ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕꯗꯨ ꯆꯪꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯂꯤꯁ ꯇꯥꯏꯝꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯥꯁ ꯇꯥꯏꯝ ꯌꯨꯖꯦꯁ ꯇꯥꯏꯝꯁꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯆꯪꯉꯝꯃꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯨꯡ 4:30 PM ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯨꯝꯕ ꯂꯣꯏꯅ ꯌꯦꯡꯕꯤ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯝꯗ ꯆꯪꯉꯒ ꯋꯥꯠꯁꯑꯞꯇ ꯀꯣꯜ ꯁ꯭ꯀ꯭ꯔꯤꯟ ꯖꯤꯃꯦꯜ ꯀꯣꯟꯇꯦꯛ ꯑꯗꯨꯗꯒꯤ ꯀꯦꯃꯦꯔꯥ ꯍꯣꯝ ꯒꯦꯂꯔꯤ ꯌꯨꯇꯨꯕ ꯁꯤꯗ ꯂꯣꯏꯅ ꯁꯨꯝꯕ ꯌꯦꯡꯕꯤꯕ ꯌꯥꯒꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯅꯣꯏꯅ ꯐꯣꯟ ꯄꯤꯈꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯆꯦꯛ ꯇꯧꯕꯤꯌꯣꯕꯅ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯃꯥꯅ ꯀꯇꯨꯀꯟ ꯇꯧꯔꯝꯃꯣ ꯍꯦꯛ ꯇꯧꯁꯤꯜꯂꯝꯕ ꯑꯣꯏꯔꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯁꯨꯝꯕꯅ ꯌꯦꯡꯉꯣꯕ ꯈꯪꯕꯤꯌꯣꯕ ꯁꯨꯝꯕ ꯇ꯭ꯔꯤꯛꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯀꯣꯗꯇꯨꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯥꯏꯠꯇ ꯎꯍꯟꯖꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ
ꯀꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯍꯦꯛ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨꯁꯨ ꯀꯣꯗ ꯈꯔ ꯅꯝꯃꯒ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯨ ꯀꯔꯝꯕꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ *6 1# ꯅꯝꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤ ꯗꯥꯏꯜ ꯇꯧꯕꯤꯔꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯦꯅꯤ ꯅꯈꯣꯏꯒꯤ ꯁꯤꯝ ꯑꯅꯤ ꯁꯨꯔꯒꯅ ꯑꯅꯤ ꯇꯧꯅꯤꯡꯕ ꯁꯤꯝꯗꯨꯗ ꯇꯧꯕꯤꯔꯣ ꯌꯦꯡꯅꯤꯡꯕ ꯁꯤꯝꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯁꯨꯝꯕ ꯊꯣꯛꯄꯤꯔꯛꯑꯅꯦꯕ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯀꯩꯒꯨꯝꯕ ꯍꯦꯛ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯣꯏꯁ ꯅꯣꯠ ꯐꯣꯔꯋꯥꯔꯗ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯗꯥꯇꯥ ꯑꯗꯩ SMS ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯃꯠꯇ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯨ ꯅꯣꯠ ꯐꯣꯔꯋꯥꯔꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯅꯈꯣꯏꯒꯤ ꯐꯣꯔꯋꯥꯔꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯈꯣꯏꯒꯤꯗꯣ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯦꯛ ꯇꯧꯈꯤꯕꯒꯤ ꯈꯨꯗꯝꯅꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯩ ꯀꯣꯗ ꯅꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯌꯥꯝꯅ ꯁꯤ ꯅꯝꯕꯤꯌꯣꯕ ꯀꯣꯗ ꯑꯅꯤ ꯂꯩ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯑꯅꯤ ꯑꯃ ꯅꯝꯕꯤꯌꯣ #21# ꯅꯝꯃꯒꯅꯦ ꯁꯨꯃꯥꯏꯅ ꯗꯥꯏꯜ ꯇꯧꯖꯟꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯁꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯏꯔꯦꯁ ꯁꯛꯁꯦꯁꯐꯨꯜ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯌꯥꯗꯕ ꯃꯇꯝꯗꯅꯦ ꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯕ ꯅꯠꯇ꯭ꯔꯒꯅ #0002# ꯁꯤ ꯅꯝꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝꯕꯅ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯅꯝꯃꯣ ꯁꯤꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯅꯤꯃꯛ ꯀꯩꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯗ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯑꯩꯅ ꯅꯝꯈ꯭ꯔꯤꯗꯣ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛꯇꯪ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯅꯦꯠꯁꯤ ꯂꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯕ ꯑꯗꯨꯝꯕ ꯌꯥꯎꯔꯒꯗꯤ ꯔꯤꯆꯥꯔꯖ ꯌꯥꯎꯗꯕ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯑꯣꯐꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯌꯥꯒꯅꯦꯕ ꯍꯥꯏꯗꯤ ꯐꯣꯟ ꯄꯦ ꯄꯦꯃꯦꯟ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯁꯤꯗ ꯆꯪꯉꯒ *9# ꯅꯝꯕꯤꯔꯣ ꯈꯪꯅꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯌꯥꯝꯕꯅ ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯨ ꯁꯤꯗ ꯗꯥꯏꯜꯁꯦ ꯆꯪꯕꯤꯔꯣꯕ ꯑꯗꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝ ꯑꯗꯨꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯂꯤꯡ ꯂꯩꯅꯕ ꯕꯦꯡꯗꯣ ꯑꯗꯨꯗ ꯗꯥꯏꯜ ꯇꯧꯕꯤꯔꯣ ꯁꯤꯗ ꯋꯦꯜꯀꯝ ꯇꯨ *9# ꯍꯥꯏꯔꯦꯗꯅ ꯑꯩꯁꯤ ꯑꯣꯀꯦ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯁꯤꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁ ꯊꯣꯛꯂꯛꯑꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯋꯥꯟꯁꯤ ꯇꯤꯛ ꯇꯧꯕꯤꯔꯣ ꯁꯦꯟ ꯃꯅꯤꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯃꯌꯥꯝꯗꯁꯨ ꯎꯍꯟꯖꯔꯝꯒꯦꯕ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯋꯥꯟꯗꯅꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯩ ꯊꯥꯕꯤꯕ ꯌꯥꯔꯅꯤ 3 ꯅꯝꯃꯒꯅ UPI ID ꯗꯩ ꯊꯥꯕꯤꯔꯅꯤ ꯁꯦꯞ ꯕꯦꯅꯤꯐꯤꯁꯔꯤ ꯑꯩꯈꯣꯏꯅ ꯁꯦꯞ ꯃꯃꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯇꯧꯔꯒ ꯑꯗꯨꯗ ꯊꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯅ 4ꯗ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯕ ꯂꯩꯔꯒꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯒꯤ ꯊꯝꯕꯅꯤ ꯑꯗꯨ 5ꯇ ꯆꯪꯉꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯃꯁꯨꯡ IFSC ꯅꯝꯕꯔ ꯅꯝꯃꯒ ꯑꯗꯨꯝ ꯄꯩꯁꯥ ꯀꯥꯞꯄꯤꯕ ꯌꯥꯔꯅꯦꯕ ꯁꯝꯅ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯍꯟꯖꯔꯒ ꯁꯨꯝꯕ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯅꯈꯣꯏꯒꯤ ꯄꯤꯟ ꯅꯝꯕꯔꯗꯨ ꯅꯝꯃꯒ ꯑꯗꯨꯝ ꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯗꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯁꯨ ꯂꯩꯅꯤꯡꯕ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ WhatsAppꯇꯅ ꯑꯣꯟꯂꯥꯏꯟ ꯎꯍꯟꯅꯤꯡꯗꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇ ꯑꯣꯟꯂꯥꯏꯟꯁꯤ ꯎꯍꯟꯅꯤꯡꯗ꯭ꯔꯦ ꯌꯨꯇꯨꯕꯇ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯂꯩꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯐꯣꯟꯁꯤꯁꯨ ꯑꯩꯈꯣꯏ ꯆꯠꯍꯟꯅꯤꯡꯗꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯍꯟꯅꯉꯥꯏꯗꯃꯛꯇ ꯁꯤ ꯀꯣꯗꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯝꯕꯤꯌꯣꯕ 100 ꯃꯊꯧ ꯇꯧꯕꯅꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯏꯌꯥꯔꯇꯦꯜꯒꯤ ꯌꯨꯖꯔꯁꯤꯡꯅ ꯁꯤ ꯅꯝꯕꯤꯔꯣ ꯑꯩꯈꯣꯏ ꯁꯤꯝꯗꯨ ꯏꯌꯥꯔꯇꯦꯜ ꯑꯣꯏꯔꯒꯗꯤ *21* ꯅꯝꯕ ꯃꯇꯨꯡꯗ 9149 ꯑꯗꯒꯤ 77 ꯑꯗꯒꯤ 9939 ꯁꯤꯅ ꯃꯇꯨꯡꯗ ꯍꯦꯁ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯗꯥꯏꯜ ꯇꯧꯕꯤꯌꯣꯕ ꯁꯤꯒꯤ ꯀꯣꯗꯁꯦ ꯑꯩ ꯁꯥꯏꯠꯇꯁꯨ ꯎꯍꯟꯖꯒꯦ ꯃꯌꯥꯝꯅ ꯑꯗꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯖꯍꯧ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝ ꯄꯥꯝꯂꯒꯗꯤ ꯍꯧꯖꯤꯛꯃꯛ ꯂꯥꯏꯛ ꯇꯧꯕꯤꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯈꯪꯍꯟꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯦꯝ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯍꯥꯡꯅꯉꯥꯏꯗꯃꯛꯇ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯖꯤꯑꯣ ꯌꯨꯖꯔꯁꯤꯡꯒꯤꯁꯨ ꯁꯦꯝ ꯆꯞ ꯃꯥꯟꯅꯩ 21*21* ꯅꯝꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨ ꯁꯦꯝ ꯑꯩꯅ ꯅꯝꯖꯈꯤꯕꯗꯣ ꯑꯗꯨ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯂꯥꯁꯇ ꯍꯦꯁ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯗꯥꯏꯜ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯣꯟꯁꯤ ꯑꯣꯐ ꯂꯩꯔꯅꯦꯕ ꯑꯗꯨ ꯁꯤ ꯍꯥꯡꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯤꯌꯣꯕ ꯑꯗꯨꯒ ꯌꯨꯁ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯑꯣꯐ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯁꯤ ꯍꯥꯡꯗꯣꯛꯄꯤꯔ ꯅꯣꯏ ꯁꯥꯅꯤꯡꯕ ꯁꯥꯕꯤꯔꯣ ꯋꯥꯔꯤꯗꯣ ꯌꯥꯝꯅꯁꯨ ꯑꯋꯥꯕ ꯄꯤꯅꯅꯨ ꯃꯌꯥꯝ ꯒꯔꯜꯐ꯭ꯔꯦꯟ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯍꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗꯁꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯈꯪꯈꯤꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯈ꯭ꯔꯦꯗꯣ ꯑꯗꯨꯒꯤ ꯀꯣꯗꯇꯨ ꯁꯦꯝ ꯀꯣꯗꯅꯤ ꯆꯞ ꯃꯥꯟꯅꯩ ##21# ꯁꯤ ##21# ꯁꯤ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯗꯥꯏꯜ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ##002# ꯁꯤ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯗꯥꯏꯜ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅꯉꯥꯏ ꯊꯝꯕꯗꯨ ꯃꯁꯥꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯦꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯈ꯭ꯔꯅꯦꯕ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯟ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯝꯇꯁꯨ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯖꯔꯝꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯒꯤ IMEI ꯅꯝꯕꯔ ꯆꯦꯛ ꯇꯧꯕꯗꯨ ꯃꯌꯥꯝ IMEI ꯑꯩꯈꯣꯏ ꯐꯣꯟꯁꯤꯒꯤ IMEI ꯅꯝꯕꯔ ꯀꯔꯝꯍꯥꯏꯅ ꯆꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯁꯨ ꯀꯣꯗ ꯅꯝꯃꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈꯤꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯎꯕꯤ ꯐꯪꯒꯅꯦꯕ ꯑꯗꯨ ꯅꯝꯕꯗ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ *#06# ꯅꯝꯃꯣꯕ ꯁꯤꯗ ꯊꯣꯛꯀꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤ ꯑꯩꯈꯣꯏꯒꯤ IMEI ꯅꯝꯕꯔꯁꯤ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨ IMEI ꯅꯝꯕꯔ ꯁꯨꯝ ꯍꯥꯏꯔꯁꯤ ꯁꯝꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯗꯣ ꯄꯨꯟꯅ ꯐꯣꯟ ꯅꯝꯕꯔꯁꯨ ꯎꯕꯤ ꯐꯪꯒꯅꯤ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯎꯕ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯅꯈꯣꯏꯒꯤꯁꯨ ꯎꯕꯤ ꯐꯪꯒꯅꯦꯕ ꯗꯤꯚꯥꯏꯁ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯃꯥꯒꯤ ꯑꯩ ꯀꯣꯗ ꯑꯩꯈꯣꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯀꯣꯗ ꯊꯝꯕꯒꯤ ꯑꯅꯤꯃꯛꯁꯨ ꯍꯥꯏꯈ꯭ꯔꯣ ꯏꯌꯥꯔꯇꯦꯜꯒꯤꯁꯨ ꯑꯗꯩ ꯖꯤꯑꯣꯒꯤꯁꯨ ꯀꯣ ꯏꯌꯥꯔꯇꯦꯜꯒꯤꯗꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯖꯤꯑꯣꯒꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯗꯨꯅ ꯑꯩꯈꯣꯏ ꯅꯦꯠ ꯁꯤꯖꯤꯟꯅꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯨꯝꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯋꯥꯠꯁꯑꯞꯀꯨꯝꯕꯁꯤ ꯑꯩꯈꯣꯏꯅ
ꯑꯣꯟꯂꯥꯏꯟ ꯂꯩꯕꯁꯤ ꯎꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯆꯪꯍꯟꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯦꯠꯇꯤꯡꯁꯤ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝ ꯑꯗꯨꯒ ꯀꯥꯟꯅꯕ ꯂꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯈꯠꯁꯨ ꯈꯠꯅꯔꯔꯣꯏ ꯅꯨꯄꯤ ꯅꯈꯣꯏ ꯒꯔꯜꯐ꯭ꯔꯦꯟ ꯕꯣꯏꯐ꯭ꯔꯦꯟꯒꯁꯨ ꯏꯔꯥꯡ ꯂꯥꯡꯅ ꯍꯥꯏꯗꯤ ꯃꯊꯥ ꯁꯥꯅꯔꯣꯏ ꯁꯥꯎꯅꯔꯣꯏꯗꯅ ꯃꯥꯁꯤ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯁꯨ ꯂꯩꯇꯦ ꯈꯣꯠꯇꯦ ꯃꯥꯅꯗꯤ ꯈꯟꯖꯔꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯑꯣꯟꯂꯥꯏꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯝꯕꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯁꯨꯝꯅ ꯂꯣꯡ ꯄꯦꯖ ꯇꯧꯔ ꯊꯝꯕꯤꯔꯣ ꯁꯝꯅ ꯑꯩ ꯋꯥꯠꯁꯑꯞꯁꯤ ꯇꯧꯔꯒꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯄꯤꯟꯒꯤꯁꯦ ꯑꯦꯞ ꯏꯟꯐꯣꯒꯤꯁꯦ ꯑꯗꯨꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯥꯇꯥ ꯌꯨꯖꯔꯁ ꯍꯥꯏꯁꯦ ꯁꯤ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯔꯤꯁꯤ ꯃꯌꯥꯝ ꯁꯤꯗ ꯆꯪꯕꯤꯔꯣꯕ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯗꯤꯁꯦꯕꯜ ꯃꯣꯕꯥꯏꯜ ꯗꯥꯇꯥ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤ ꯑꯣꯐ ꯑꯣꯟ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯁꯨꯝꯕ ꯂꯩꯔꯝꯒꯅꯦꯕ ꯑꯍꯥꯟꯕꯗ ꯃꯌꯥꯝꯀꯣ ꯑꯗꯨ ꯁꯤꯒꯨꯝꯕꯗ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯁꯤ ꯑꯣꯟ ꯇꯧꯔꯒꯗꯤ ꯀꯩꯒꯨꯝꯕ ꯁꯤꯁꯨ ꯑꯣꯐ ꯂꯩꯔꯝꯒꯅꯤ ꯋꯥꯏ ꯐꯥꯏꯁꯤ ꯑꯗꯨ ꯋꯥꯏ ꯐꯥꯏꯗꯤ ꯅꯈꯣꯏꯒꯤ ꯅꯦꯠ ꯌꯨꯁ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯁꯤ ꯍꯥꯟꯅ ꯑꯣꯟ ꯇꯧꯍꯧ ꯑꯗꯨ ꯃꯇꯨꯡꯗ ꯇꯧꯕ ꯊꯕꯛꯇꯨ ꯅꯠꯇ꯭ꯔꯒꯗꯤ ꯕꯦꯔꯥ ꯀꯥꯒꯅꯤ ꯃꯌꯥꯝ ꯅꯈꯣꯏꯅ ꯑꯃꯨꯛꯀ ꯁꯤ ꯋꯥꯏ ꯐꯥꯏꯁꯤꯁꯨ ꯑꯣꯟ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯋꯥꯏ ꯐꯥꯏꯗ ꯌꯨꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯋꯥꯏ ꯐꯥꯏꯁꯤ ꯑꯣꯟ ꯇꯧꯕꯤꯌꯨ ꯏꯟꯇꯔꯅꯦꯠꯇ ꯌꯨꯁ ꯇꯧꯕ ꯗꯥꯇꯥ ꯌꯨꯁ ꯇꯧꯔꯒꯅ ꯁꯤ ꯑꯣꯏꯅ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛꯅ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯤ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯆꯪꯉꯛꯄ ꯉꯝꯃꯔꯣꯏꯕ ꯑꯩꯈꯣꯏꯅ ꯅꯦꯠꯇꯨ ꯁꯤꯗ ꯃꯉꯣꯟꯗ ꯑꯦꯛꯁꯦꯁ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯦꯅꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯆꯪꯉꯛꯄ ꯉꯝꯃꯔꯣꯏ ꯁꯤꯒꯤ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯅꯈꯣꯏꯅ ꯋꯥꯠꯁꯑꯞ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥꯅꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯑꯩꯈꯣꯏꯗ ꯆꯪꯉꯛꯄ ꯉꯝꯃꯔꯣꯏ ꯑꯣꯟꯂꯥꯏꯟ ꯂꯩꯁꯨ ꯈꯪꯕ ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯈꯔ ꯁꯦꯌꯔ ꯇꯧꯖꯒꯦ ꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯈꯟꯖꯩ ꯃꯌꯥꯝꯅ ꯄꯥꯝꯂꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯦꯡꯕꯅ ꯃꯈꯜ ꯌꯥꯝꯃꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯅꯁꯨ ꯃꯈꯜ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯌꯦꯡꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯃꯇꯨꯡ ꯑꯃꯛꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯒꯨꯗ ꯕꯥꯏ